Good morning. Ngasi se khoi gi numajing numit ko numajing numit ki card ki message gi minar se ko numajing numit aham bada khoi gi numajing gi number se 156 leire ko aduga color dana akhoi na sin na baya base pink color gumba kai gumba du minus sin na baya ko khoi gi numajing gi oina aduga amana chak thom bada khoi na ha pa ya ba har sin ko numajing numit ki khoi na sum ke no ma sum ha pa ha na ko hadin ti gi khoi na sum ingredient ama akhoi na ching shu matam da du maina ha pa se ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯞꯄ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯤꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯥꯔꯠ ꯃꯦꯁꯦꯖ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯏꯃꯤꯡ ꯑꯐꯕ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯨꯃꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯩ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯒꯦꯀꯣ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯜꯂꯁꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕꯔ 2 ꯑꯗꯨꯒ ꯀꯥꯔꯠ ꯅꯝꯕꯔ 3 ꯀꯣ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯑꯍꯥꯟꯕ ꯈꯟꯕꯉꯩ ꯌꯦꯡꯉꯁꯦ ꯐꯥꯔꯁ ꯀꯥꯔꯠ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣꯀꯣ ꯐꯥꯔꯁ ꯀꯥꯔꯠ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦꯀꯣ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ ꯉꯁꯤꯁꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯀꯥꯟꯅꯒꯅꯤꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯀꯥꯟꯅꯒꯅꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯨ ꯌꯥꯏꯀꯣ ꯊꯕꯛꯀ ꯔꯤꯂꯦꯠ ꯑꯣꯏꯔꯒ ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯖꯕ ꯑꯩꯅ ꯈꯟꯖꯕꯒꯨꯝꯕ ꯂꯩꯔꯒꯗꯤ ꯀꯨꯏꯅꯒ ꯈꯜꯂꯒ ꯂꯩꯔꯛꯄ ꯄꯣꯠꯀꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯗꯣ ꯊꯨꯡꯕꯒꯨꯝꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯉꯁꯤ ꯑꯣꯏꯒꯗꯕ ꯄꯣꯠ ꯑꯅ ꯍꯥꯏꯔꯁꯨ ꯉꯁꯤ ꯑꯣꯏꯒꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯀꯥꯔꯠꯁꯦ ꯌꯥꯝꯅ ꯃꯁꯛꯁꯦ ꯌꯥꯝꯅ ꯐꯖꯕꯒꯤ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯒ ꯑꯔꯪ ꯑꯔꯥꯛ ꯀꯩꯀꯥ ꯂꯩꯅꯀꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯒ꯭ꯂꯤꯇꯔꯤꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯏꯁꯤꯡ ꯍꯥꯏꯗꯤ ꯋꯥꯇꯔꯐꯣꯜ ꯑꯃ ꯆꯦꯟꯊꯔꯛ ꯈꯣꯠꯂꯒ ꯌꯥꯝꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯐꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯑꯍꯥꯟꯕꯒꯤ ꯀꯥꯔꯠꯁꯦ ꯂꯝ ꯆꯠꯄ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯄꯤꯀꯣ ꯈꯇꯪ ꯍꯥꯏꯗꯤ ꯂꯝ ꯆꯠꯄ ꯌꯨꯝꯗꯒꯤ ꯈꯤꯇꯪ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯀꯣ ꯑꯅꯤꯁꯨꯕꯁꯤꯁꯨ ꯁꯤꯗ ꯂꯩꯁꯦ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯝꯄ꯭ꯂꯤꯁꯟꯁ ꯂꯣꯏꯁꯟꯗꯕꯒꯨꯝꯕ ꯂꯩꯔꯒꯁꯨ ꯂꯣꯏꯁꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯑꯣꯏ ꯑꯗꯣ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏ ꯇꯥꯔꯦꯀꯣ ꯁꯤꯗ ꯈꯔ ꯀꯩꯅꯣꯝꯃ ꯍꯥꯏ ꯇꯥꯔꯦꯀꯣ ꯊꯕꯛ ꯂꯣꯏꯁꯟꯗꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯈꯔ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯃꯥꯏꯅ ꯄꯤꯀꯣ ꯁꯤꯒꯤ ꯀꯥꯔꯠ ꯅꯝꯕꯔ 2ꯁꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯑꯣꯏꯔꯁꯨ ꯂꯩꯒꯅꯤꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯄꯣꯊꯥꯔꯒ ꯌꯨꯝꯗ ꯐꯖꯅ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ ꯃꯇꯝꯒ ꯐꯦꯃꯤꯂꯤ ꯃꯇꯝ ꯈꯥꯏꯗꯣꯛꯑꯒ ꯈꯤꯇꯪꯒ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯁꯤꯁꯤꯅ ꯑꯅꯤꯁꯨꯕ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯨꯕ ꯈꯟꯕ ꯌꯦꯡꯁꯦ ꯑꯍꯨꯝꯁꯨꯕ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯁꯤ ꯂꯩꯁꯦꯀꯣ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯉꯝꯕ ꯃꯇꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯃꯤꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯅꯝꯕꯔ 3 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈꯤꯇꯪ ꯉꯝꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯃꯤꯒꯤ ꯃꯇꯦꯡꯒꯨꯝꯕ ꯇꯧꯕ ꯑꯩꯅ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯕ ꯑꯣꯏꯅ ꯑꯣꯏꯒꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 8ꯇꯒꯤꯅ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 35 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ 12ꯒ ꯃꯤꯅꯤꯠ 58ꯇꯩꯅ 2ꯒ ꯃꯤꯅꯤꯠ 40 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤꯅ 3ꯒ ꯃꯤꯅꯤꯠ 5ꯗꯒꯤꯅ 9ꯒ ꯃꯤꯅꯤꯠ 58 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯩꯅ 12ꯒ ꯃꯤꯅꯤꯠ 232ꯗꯩꯅ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 50 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯦꯛꯁ ꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ 3ꯒ ꯃꯤꯅꯤꯠ 8ꯇꯩꯅ 4ꯒ ꯃꯤꯅꯤꯠ 25 ꯐꯥꯎꯅꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯃꯦꯝ ꯊꯦꯡꯛ ꯌꯨ